ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯦꯛꯇꯔ ꯒꯣꯀꯨꯜ ꯑꯊꯣꯛꯄꯝ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯂꯧꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕ ꯑꯦꯛꯇꯔ ꯒꯣꯀꯨꯜ ꯑꯊꯣꯛꯄꯝ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯣꯅꯤꯌꯥ ꯑꯊꯣꯛꯄꯝ ꯐꯨꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯋꯦꯁ ꯋꯨꯃꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯂꯧꯈꯠꯂꯛꯄ FIR ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯍꯦꯛꯇ ꯐꯥꯕ ꯌꯥꯗꯅꯕ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯂꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯇ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯍꯣꯇꯦꯜ ꯀꯥꯁꯜꯗ ꯅꯨꯃꯤꯗꯥꯡ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯃ ꯃꯇꯩ ꯃꯅꯥꯎ ꯌꯥꯎꯃꯤꯟꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯀꯥꯔ ꯃꯅꯨꯡꯗꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯒꯣꯀꯨꯜꯅ ꯇꯝꯊꯤꯅ ꯐꯨꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗꯁꯨ ꯀꯥꯔꯗꯒꯤ ꯆꯤꯡꯊꯔꯒ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯈꯤ꯫ ꯄꯥꯎ ꯑꯗꯨ ꯐꯪꯕꯗꯒꯤ ꯁꯣꯅꯤꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯁꯣꯅꯤꯌꯥ ꯄꯥꯈꯠꯄ ꯊꯀꯠꯄꯅ ꯄꯤꯛ ꯊꯟꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯛꯄꯗꯒꯤ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯅꯤꯌꯥꯒꯤ ꯑꯄꯣꯛꯄ ꯋꯥꯡꯂꯦꯝꯕꯝ ꯒꯨꯅꯖꯤꯠꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 95 ꯁꯨꯔꯕ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯒꯣꯀꯨꯜ ꯍꯧꯖꯤꯛ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯂꯧꯔꯒ ꯂꯩꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯒꯥꯁꯤꯡ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡ ꯇꯥꯟꯅꯕ ꯇꯧꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ NSNIMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯍꯜꯂꯤ꯫ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯃꯍꯧꯁꯥꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕ ꯑꯃꯅꯤ꯫ ꯅꯥꯒꯥꯁꯤꯡ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡ ꯇꯥꯟꯅꯕ ꯇꯧꯗꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯖꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟꯗ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ NSNIMꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟꯗ ꯂꯩꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯃꯊꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯅꯕ ꯀꯨꯞꯁꯤꯜꯂꯤꯕꯅꯣ? AR ꯑꯁꯤ ꯏꯊꯤꯀꯦꯜꯂꯤ ꯑꯃꯁꯨꯡ ꯃꯣꯔꯦꯜꯂꯤ ꯑꯣꯏꯅ ꯂꯣꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯩ꯫ ARꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯂꯣꯖꯤꯀꯦꯜ ꯑꯃꯁꯨꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯄꯣꯔꯠ ꯄꯤꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯐꯣꯡꯅ ꯁꯧꯒꯠꯂꯤ꯫ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯣꯏꯗꯕꯇ ꯉꯥꯡꯕ ꯍꯩꯅꯕ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕ ꯑꯃꯅꯤ꯫ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯡꯈ꯭ꯔꯕ ꯇ꯭ꯔꯥꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀ꯭ꯂꯦꯝꯁꯤꯡ ꯑꯗꯨ DNA ꯇꯦꯁꯇ ꯁꯄꯣꯔꯠ ꯇꯧꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯅꯥꯔꯤꯑꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ NSNIMꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯁꯨꯒꯤ ꯃꯈꯥꯗ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇ꯭ꯔꯦꯅꯤꯡ, ꯋꯦꯄꯟ, ꯂꯣꯖꯤꯀꯦꯜ ꯁꯄꯣꯔꯠ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠꯁꯤꯡ ꯐꯪꯂꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯆꯦꯛ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯏꯄꯦꯟꯁꯤꯡ ꯄꯤꯔꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯏꯄꯣꯡ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯐ꯭ꯔꯤ ꯍꯦꯟꯗ ꯄꯤꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯅꯠꯇ꯭ꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯑꯣꯡꯗ ꯀꯨꯀꯤ ꯍꯣꯝꯂꯦꯟꯗ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕꯁꯤ ꯃꯩꯇꯩꯁꯤꯡ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯒ ꯇꯥꯟꯅꯕ ꯇꯧꯗꯅ ꯄꯤꯕ ꯌꯥꯔꯣꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯌꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯠꯇ ꯀꯥꯞꯇ꯭ꯔꯤ꯫ ꯀꯨꯀꯤ ꯂꯥꯜꯍꯧꯕ KNO, KNA, KNF ꯑꯃꯁꯨꯡ KRAꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯈꯨꯠꯁꯝꯅꯔꯒ NSNIMꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯩ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯁꯥꯎꯕ ꯄꯣꯛꯍꯟꯅꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ? ꯀꯨꯀꯤꯁꯤꯡꯅ ꯑꯔꯥꯟꯕ ꯍꯤꯁꯇ꯭ꯔꯤ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯅꯕ ꯍꯣꯠꯅꯩ꯫ ꯀꯨꯀꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯃꯁꯨꯡ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯏꯔꯝꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯕꯣꯝ ꯑꯃ ꯊꯝꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯦꯟ ꯒꯦꯠꯇꯒꯤ ꯆꯪꯂꯛꯂꯒ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟꯒꯤ ꯃꯄꯥꯟꯗ ꯊꯝꯖꯤꯜꯂꯝꯕꯅꯤ꯫ ꯕꯣꯝ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯝꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯕꯣꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯕꯛ ꯂꯧꯕꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯅꯤ꯫ KCP ꯍꯥꯏꯅ ꯊꯥꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯊꯝꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯕꯣꯝ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯊꯧ ꯄꯥꯡꯕ ꯌꯥꯗꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯥꯔꯆ 3ꯗ ꯃꯩꯔꯥ ꯂꯧꯕ ꯂꯥꯛꯄꯤꯒꯅꯨ ꯍꯥꯏꯅ ꯎꯜꯇ꯭ꯔꯥ ꯁꯪꯂꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯃꯥꯔꯆ 3 ꯂꯝꯇꯥꯒꯤ 15ꯅꯤ ꯊꯥꯅꯤꯜ ꯄꯨꯔꯅꯤꯃꯥ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯔꯧ ꯃꯥꯂꯦꯝ ꯊꯥꯖ 3ꯅ ꯄꯔꯦꯡ ꯑꯃꯗ ꯂꯩꯗꯨꯅ ꯊꯥꯖ-ꯃꯥꯕꯨ ꯁꯥꯅ ꯁꯣꯛꯄ, ꯏꯄꯥ ꯏꯄꯨꯅ ꯍꯨꯏ ꯀꯥꯔꯨꯕꯤꯅ ꯎꯝꯕ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5:40 ꯗꯒꯤ
Numit mayum sangkraba pung 3:24 faubadi singu khoyumsingi thong hangba laithau pangba yadre haina Ultra Sanglan Sana Kunungi serol amana hairi serol asana hai maramasina numit asida Ultra Sanglan dagi yausang sport ka mari lainana ibudawgi mafamdagi maibi maira lawba lakpasing mathangi numita lakpiyu loinana haizariba matam asigi manungda laigi tingi thabak pangthokpa namung lei tawhaidre haina khangalakle NRC update taruba matungda census tawgadabani CSO Kanglaifak NRC update taruba matungda census tawgadabani haina ngase civil society organization Kanglaifak na sendana NRC update taruba matungda census tawgadabani haibada yumpham oidana 1-day technical consultation on the plan of action of upcoming census 2027 ngase Impal West ke Lampel Patalaiva Department of Statistics ki conference hall pangthokre Tauram adugi keynote address civil society organization CSO Kanglaipaki spokesperson Santana Hakpam Nupi Lorina Hiram asigi matangda khang hairaba tongan ba wangang loi kayana census tawagi matangda marik sumbo wafam kaya phongdokhi Lorina NRC update torba matungda census tawgadabani haiba wafam sing phongdokhi Free and fair oina mikal pangthoknaba SIR asi yamna maru oi and biren Bharat Sarkar ki maikhaidagi state asigi oina electoral roll ki special intensive revision SIR pangthoknaba paikhatnaba khongtang laukhatkiba asi taramna OA state asida free and fair oiba election ama pangthoknabagi damak SIR asi yamna maru oiba khongtang amani haina former chief minister N Birena phongdorakle Former Chief Minister asina North East pikiba interview amada makhatana haribana Election Commission of India amasung India government ki maikhaidagi Faikalagliba SIR asida electoral roll da sengdaba kaya yauriba asi lauthokpada asabu mateng oibada natana election process ta hena transparent ohelasi masi asabu khongthang amani hairadana Election Commission of India gi maikhaidagi asigumba khongthang ama paikalakpa asigidamak thagatpa phongdokli Manipur asi international border ga naknaba yamna sensitive oiba border state ama oibana electoral roll asi yamna tasengba ama ohenaba honabasi yamna maru oi SIR asi free and fair election pangthoknaba amasung sasinaba voters sing thinabagidamaktani haukiba sahi 2017 to 2022 gi matamda mahakna chief minister oiringaida voter list gi sasinaba voter list sing humdra manga lauthokhi matam aduda mahakna electoral roll gi SIR si pangthoknaba yamna khawrana ngairamkhibani SIR asina sasinaba voter sing lauthokhtuna asengba voter sing adu khaktamak vote thadaba ngamlagani CSO Karana Lamdam Asidagi Mitou Khandokpagi matangda 1961 asi best year oibada yaningdriba asigi matangda paladuna makhatana haikibada asigamba warep asi Election Commission of India gi authority makhada laukibani masigi matangda mahaki oiba comment piningde haiki Lalhaulup ahumgi keder taruk security force na pare aina tingkraba lalhaulup sing haibadi Pripak Pro amasung PLA gi keder taru haukiba tang kurumdoi amasung kunmarida security force na tongan mafamdagi phaba ngamle hairi hiram asigi matangda Manipur police na thadaropa pausing na hai haukiba February kunmarida More police station gi manung chanba Yangubungda leiba border pillar 72 amasung 73 anigi marakta leiba general area dagi PLA gi keder ahum amasung Pripak Pro gi keder ama puna keder mari phaba ngamkhe hairi Parba miyoi adudi takhel maka lekaidagi salamba takhelambam sahi kunumdoi yangang pupidagi sagrapam ozet sahi kuntrahumdoi amadi Sarel maka lekaidagi sorokaibam mani matum sahi taranipani hairi makoi ahumak PLA gi keder ngaktani hairi Parba Pripak Pro gi keder aduna masagi sahi kunmathoirom suraba nongaibungdagi yambem lukhoi kawi hairi Police ki atopa pau amagi matung inna ahukiba February kunumdoi da security force na sagol sem zone kaupa Masagi say ni pu humdoirom suraba Pripagi keder ama masamaki lekai Thawal hauka mamang lekai dagi phabangam lei Amaromda lamsang thong maningda leiba Surokhaimam inauton LS nongzan kauba Masagi say kontra mapan muk suraba Pripagi keder amasu security force na mayumdagi phabangam le haina Manipur police ki pau asina makata na phongdorakli F-16 fighter jet kaibada pilot sirei Turkish Air Force ki F-16 fighter jet ama kaibagi tawdokta pilot adu sire haina authority singna phongdokre tawdo asingasi Balikesir province ki Bursa Izmir highway manakta thokibani
Balikesirda base tauba mapan suba men Z command gi aircraft adu ngasi ayu anganbada emergency landing taunaba honabada kaikhibani. Taudok thopamda emergency team police amadi medical team sing sakhinduna thijin humjinbagi thabak sathari. Balikesir gi governor na phongdokhibagi matung inna hauzik phawba F-16 kaikhibagi maram sapchana khangba ngamdri. Turkish Ministry of National Defense na technical experts sing thajinduna flight data yengsinkibaga loinana Plan kai bagi sapsaba maram khangdokna bo honari. Mapan suba men Z base command ase Turkish Air Force ki yamna maru oiba battalion ni. Cobra Tiger amadi training squad drone singba command asigi makhada lay. Panbe abadi malemgi oina F-16 fighter jet khwaidagi yamna leiba leipa singi manungda Turkish su amani hairi.